Tongan drive the Phagatkhre Nisagi Potlam Singh amadi Nisa Chabada Sizinaba Potlam Singh Cherapur Youth Development Club CYDC Khangabok Part 3 Cherapur Lekai gi Thomi Singna ngasi mai thadok-tuna manghankre mai thadok-tuna manghankiba Potlam Singh adugi manungda brown sugar syringe amadi heroin powder yauri Nisagi Potlam Singh adu mayai kaba chinjak marufakna muthattuna tinjang kaijangdaba lamdam ama puraknabagi pandamda matam kharagi mamangdagi mayai kaba Nisagi Potlam Singh yonba Sizinaba Thingbagi Kongjangda Phagatkhre Hari. Amaromda Club Asina Hauzik Fauda Drug ka Konana Faraba Miyoi Chamarom Wakal Tahalaba Matungda Rehabilitation Center Sing the Thamkiba Lekre Hari. Makatana CYDC ki Anti-Drug Cell na Manipur Lengaki Chief Minister N Birengi War on Drugs Mai Pakanaba Honabada Atawu Mating Pangani Haina Club Asigi Executive Member Kundrakpam Joy Kumar Maitay na Pongdorokling. Kakchingi Commando amasung Palel Police ke apunba team amana ngasi masing yamlaba Indian Made Foreign Liquor amasung DIC Liquor sing Phagatkhre Security Force ke apunba team na kaknaba pau mafangbadagi ngasi Palel maning lekai dalaiba bala kaubi miyoi amagi yumda thiba humbagi thabak chathabada masing yamlaba Blenders Pride McDowell's Royal Stack Officer's Choice Sterling Reserved All Monk Bottle sing yauna makal ke agi beer amasung DIC Liquor sing Phagatkhre Taudoga Mari Lenana Vala Devi Haribi Nupiasi Phagatkhre Tungda Potlam Singh adu Loinana Phagalaba Mioyadu Makata Bathabak Lokat Naba Palel Excise Station da Sinakre Hari.